모로띠 ngasi di hameng thongage adu magi machan kaya kharon to hapsin nge tawon sla dudga sadam sile thum chachlage chap chana sina hameng thong bada changa daba machan nge dune ai tola thamgi ba hameng masa dune 하이보 kuka tara manga mukam to ya sidagi sina tilok sanam ke ka hingba macam kerang sumai to sile 미크보 보고하는 미야 프로 보이 코로나 감자리 ngasi 하밍 통보이나 보래 아도 신나 하밍 통보이 만데 비다 잡아 호라게 sampucha 하나 또 nama teman saya hauling muncul ya mau kita tahu mau roti 고아우야 thịt ở rồi bị tàng hồi mà mình thì
ꯃꯣꯔꯣꯛꯁꯤꯗꯤ ꯉꯁꯥꯏ ꯁꯦꯟꯖꯥꯡ ꯊꯣꯡꯕ ꯑꯅꯤꯗꯨꯒ ꯑꯃꯨꯛꯇꯪ ꯆꯤꯎꯕꯗꯨꯅ ꯌꯥꯔꯦ. ꯃꯣꯔꯣꯛꯁꯤꯗꯤ ꯕꯥ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯆꯥꯁꯟꯕ ꯌꯥꯗꯦꯕ. ꯁꯥꯟꯅꯕꯝꯗ ꯄꯨꯛ ꯆꯥꯛꯑꯗꯤ ꯕꯦꯔꯥ ꯀꯥꯏꯌꯦꯕ. ꯅꯣꯡꯃ ꯌꯥꯎꯒ꯭ꯔꯦ. ꯎꯃꯣꯛꯁꯦ ꯌꯥꯍꯟꯈ꯭ꯔꯒꯦ. ꯍꯧꯖꯤꯛꯐꯥꯎ ꯁꯥꯔꯤ. ꯆꯝꯐꯨꯠꯁꯨ ꯆꯥꯊꯣꯛꯑꯒꯦ. ꯊꯥꯎ ꯆꯥꯅꯤ. ꯃꯍꯤꯁꯨ ꯅꯝꯃꯟꯈ꯭ꯔꯦ. ꯄꯤ ꯇꯥꯏ.
ꯑꯁꯤꯒꯤ ꯃꯊꯦꯜꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯐꯖꯅ ꯆꯥꯕ ꯌꯥꯏ ꯑꯗꯣ ꯃꯃꯜꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤ ꯃꯇꯥꯡꯗ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ